ꯈꯨꯔꯨꯝꯖꯔꯤ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯅꯖꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯜꯝꯒꯤ ꯇ꯭ꯔꯦꯟꯗ ꯁꯤꯅꯦꯃꯥꯒꯤ ꯇ꯭ꯔꯦꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯗꯨꯒꯨꯝꯕ ꯗꯤꯖꯤꯇꯦꯜ ꯑꯃꯁꯨꯡ ꯑꯦꯅꯥꯂꯣꯛ ꯑꯅꯤꯒꯤ ꯇꯥꯏꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯒꯤ ꯐꯤꯜꯝ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯌꯦꯡꯅꯔꯤꯕ ꯈꯣꯡꯆꯠ ꯁꯤꯔꯤꯖ 1ꯗꯒꯤꯅ 5 ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯉꯝꯈꯤꯕ ꯑꯗꯨꯒꯨꯝꯕ ꯗꯥꯏꯔꯦꯛꯇꯔꯗꯨꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ इपु मरुना अखोई हौखिबा अक्टोबर की तांग अनिदा अखोई टाइम्स ऑफ मणिपुर कोबा सैटेलाइट चैनल टॉम टीवी सी मणिपुर की अहानबा प्राइवेट सैटेलाइट चैनल नि मणिपुर के चीफ मिनिस्टर एन बीरेन लॉन्च तौबिग्रे मणिपुर की असिगुम्बा सैटेलाइट चैनल अमा लॉन्च तौरकपसिदा इसादा एज ए मणिपुरी अमोइना अदुगा एज ए फिल्म मेकर अमोइना करी फाउबी मसी थमोइदा यामना हनिया लेतना हरावी पृथ्वी की होंगइबा इचेलसिदा अखोइगी लेबाकसिदी होंगबा यावरोइद्रा अखोइगी लंबीसी करमना चलगदगे हाइबगी अवाबा नुंगनांगबा यामना लेरमी हाइदी फिल्म हॉल येंगबगी कल्चर मांगीबा इवन कैसेट तौरगा डीवीडी कैसेट तौरगा येंगबोक्ता मसीगी कल्चर सिबो मांगा अबा पृथ्वीगी होंगबगी लाइव ट्रेन सिदा वाहन लेरमबसी सुमाइना टोंगी सुंबा चिनेन अमा सैटेलाइट सिले अमा थोरकपा सिदादी अखोइदा यामना वाखलसिदा अखोइ अमुक फिल्म तौजोइबा अखोइदादी मतमसिगी सुनना अखोइ हिंगनी हाइबगी यामना चावबा आशा अमादी अखोइदा पीरियना इदि खंजे याम नुंगाइजे मरुना कंट्री निफुनि थो यावना तोंगान तोंगान बलेबाक सिंग अखोइ गे दुगा मणिपुर की मनुंग मपान दुगा जमथंगने राइज सिंग यावना अखोइ येंगु फंगबा अदुंबा सैटेलाइट चैनल नि सुंबा तोंगान तोंगान बा सेक्शन ऑफ सोसाइटी लेरिबा सिंगसिगी सहयोग सपोर्ट नि खुना दरकार लेरिबसी थगचरी अदुमना अखोइ टॉम टीवी बु अदुंबा विशेष पीबा मरु ने इपू की मिंगसी दने अहानबा लाकदुजी इपू हाइबसी कमाइना थोनगिबनो मयामना अतोप ममिंग अमा लेबा माले अखोइना खंजबदा रघुमनी हाइब्रा कमाइन तौदना इपू सि चेंज लाखिबनो अदुगा फिल्म की ट्रेन सिदा कमाइन तौना चंगखिलखिबनो ममांग लेरंबा तौरंबा थबकसिंग लोइना थादोमा कांदा फिल्म सिदैदा अखोइ करिम खरदी पीपल सिंग सिदा तौदबा यादि हाबगी वखलोंदा चंगकपुरान खली कमाइन तौनो थंबी मसी तांगदो सुम आइगी वाखलदा मिंगसी आइगी हेक सर्टिफिकेट लेबा मिंगददी रघुमनी ने लेबनी अदुबु आइगी मिंगसी फिल्म तौदंगागी ममांगदगी हौना सुम मयामना इपुना सुम खंगनखरे बसी अखोइ सुम इसै इबा नुपा अमखक लेरमे तेना हादा माना आइगी इनाउपा अहुम सुबसिदा माना तामोना कवे तामो बोमचाना अर वारी सुम साना कांदा माना आइगोंदना इताव कोबा आइगी इनाउपा अतोमबसिदना माने इताव कोबा आइगी इनाउपा ने हाय कांदा माना इकाइजदना अस इपुगुमनी ने सिदी ना हारगा माना इपुजी कोबा होगी अर इसै नोमाइगी लमदा इसै इबा खोपा लमसिगी चगमदाइदा मदमाइना तौबा मी दुगा माना दमाइना इपुना कौबा सुम लोइना खिबदगी आइसे सुम इपुना याबजु दुम इपुना तौखरे अदुना आइगी हामगी मिंगसिबो खंगिद्रे हाइदि बातो लाको फावबदा अदुम आइ इपुना दुम लाइ फिल्म की लमदा अमसु लई ममिंग अमा कोबा इधौना अमसु लई बरेना नुंगाइबा बरै ले पु मरुइना कमाइन तौदना अखोइ फिल्म से कमाइन तौदना चंगखिबनो मदुगी मतंग थंबियो दुगा हजि फावदा फिल्म क्यामुंगने प्रोड्यूस तौबा दुगा डायरेक्शन पिबिरबा क्यामुक सुरे थंबियो फिल्म से आइगी सुम आइगी फैमिली से अदुम आर्ट से अदुम खर पामना लाए कोई अहन से मयामना कोई चाकठेकबी पार्टी काना हाइनदना लीला अमा नुंगाइना येंगिबा मयामना पामना येंगिबा खुपु से आइगी इमुंग सिदा आइगी अहन सिना लिंखतना तौदना दुम लाकी अदे इसामक्सु दुम पामगा लाए अदो आई अहामदी आइगी वनदी सुम आई फाइन आर्ट कुंबा सी पामजदना आर्ट कॉलेज दा सुम तमजरकने लमसिदा फिल्म सिदा सुम पामदना सुम आइसी सुम चंगजरखिबा हाइतारे केमता यामना खंगमुबा अदुगा हाइरुबा नतना लमसिदा पामबदगी अदुम पुंसीसी मसिदा सुम लाकपदगी अखोइ तेगली सुम फिल्म से सुम तौरकपने अहानबा खुद थाबा होगिबसे इपुगिसे खोंगसेट फिल्म सिना ओइब्रा नत्रगा अदुइ ममांगदा अतोपा सिगी ममांगदा अखोइगी शॉर्ट फिल्म गुम्बा अनि गुम्बदी खुद सुम थाखरे अदो अहानबा खुद थाबसिना मेन ओइना थाबसिना मेन ओइन थाबसि खोंगसेट सिदगी हौरे खोंगसेट सि हौरबा मतुंगदा सिगी ममांगदसु अखोइ वीडियो फिल्म सिंग अदुम यामना खर ममिंग चटपा मयाना पामबदी याम लैखरे क्वा मतब
ꯀꯥꯏ ꯂꯩ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯀꯥꯏꯅ ꯑꯗꯨꯝ ꯁ꯭ꯇꯦꯟꯗꯔ ꯂꯩꯕ ꯑꯗꯨꯝ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯐꯤꯂꯝꯗꯨꯒꯤ ꯃꯆꯠꯁꯤ ꯌꯦꯡꯉꯒ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯁꯨꯝꯕ ꯏꯁꯇꯥꯏꯜ ꯑꯃꯗꯤ ꯇꯧꯅꯤꯡꯉꯤꯅ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯗꯒꯤꯗꯤ ꯁꯨꯝ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯒꯤ ꯃꯇꯥꯡꯁꯦ ꯈꯣꯡꯆꯠꯀꯤꯗꯨꯗ ꯌꯥꯝꯅ ꯀꯝꯕꯥꯏꯟ ꯑꯣꯏꯅ ꯄꯨꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯖꯨꯔꯥ ꯍꯥꯏꯖꯔꯦ ꯑꯅꯟ ꯕꯛꯁꯤ ꯀꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯕꯥꯏꯟ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯏꯄꯨꯒ ꯌꯥꯝ ꯅꯛꯅꯕ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣ ꯁꯥꯅꯧ ꯌꯥꯝꯅ ꯄꯨꯜꯂꯒ ꯆꯠꯄ꯭ꯔꯥ ꯊꯦꯡꯅꯈꯤꯕ꯭ꯔꯥꯅ ꯈꯜꯂꯤ ꯁꯥꯅꯧꯒ ꯑꯗꯨꯝ ꯁꯦꯔꯤꯁꯁꯤ 1ꯗꯒꯤ 5 ꯐꯥꯎꯕꯁꯤ ꯄꯨꯂꯞ ꯂꯣꯏꯅꯔꯒ ꯇꯧꯔꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯛꯇ 4 ꯅꯝꯃꯝꯃꯒ ꯑꯗꯨꯋꯥꯏꯗ ꯂꯩꯈꯤꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯏꯄꯨ ꯃꯁꯤꯁꯦ ꯍꯧꯕꯗꯒꯤ ꯍꯧꯅ ꯁꯥꯅꯧꯁꯤ ꯉꯟꯅ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯥꯛꯑꯦ ꯐꯤꯂꯝꯁꯤ ꯇꯧꯃꯤꯟꯅꯁꯤꯅ ꯍꯥꯏꯕꯁꯤ ꯑꯗꯣ ꯃꯥꯅ ꯀꯦꯃꯦꯔꯥꯒꯤ ꯁꯔꯨꯛꯁꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕꯅꯦ ꯃꯥ ꯃꯁꯥꯃꯛ ꯀꯜꯇꯥꯗ ꯑꯗꯨꯝ ꯈꯔ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏ ꯀꯩ ꯇꯧꯕ ꯃꯐꯝꯗꯒꯤ ꯃꯥꯁꯨ ꯈꯔꯗꯤ ꯇꯝꯃꯛꯄꯅꯦ ꯃꯥꯒꯤ ꯇꯝꯃꯛꯄꯗꯨꯒ ꯏꯔꯣꯏꯅꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯟꯕ ꯄꯥꯝꯖꯕꯁꯤꯒ ꯏꯔꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗ ꯄꯥꯁ ꯇꯧꯕ ꯈꯣꯠꯄ ꯌꯥꯝ ꯊꯣꯔꯛꯈ꯭ꯔꯦ ꯑꯗꯣ ꯃꯁꯨꯝꯕ ꯃꯌꯥꯝ ꯃꯄꯨꯡ ꯐꯥꯕ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯒꯥ ꯏꯕꯣꯍꯜꯍꯣꯏꯗ ꯈꯔ ꯇꯝꯕ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯒꯤ ꯑꯦꯒꯥ ꯗꯥꯃꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯦꯟ ꯁ꯭ꯇꯤꯜꯒꯤ ꯄ꯭ꯔꯣꯚꯥꯏꯗꯔꯒꯤ ꯃꯌꯥꯝꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯍꯟ ꯃꯌꯥꯝꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯩꯕ ꯑꯦꯝ ꯑꯦꯁꯤꯡ ꯂꯩꯗꯅ ꯃꯣꯏꯁꯤꯡꯗꯒꯤ ꯅꯣꯂꯦꯖ ꯃꯈꯥ ꯇꯥꯕ ꯃꯆꯨꯝ ꯈꯔ ꯈꯔ ꯑꯗꯨꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯁꯨꯝ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯉꯥꯡꯁꯤꯡ ꯍꯩꯕ ꯄꯥꯁ ꯇꯧꯕ ꯌꯥꯝ ꯊꯣꯔꯛꯄ ꯂꯩꯈ꯭ꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯁꯥꯅꯧꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯝꯃꯤꯕ ꯏꯁꯇꯥꯏꯜꯁꯤ ꯁꯨꯃꯥꯏꯅ ꯅꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯒ ꯂꯥꯛꯈꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯁꯥꯅꯧꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯐꯖꯕ ꯁꯦꯔꯤꯁ ꯑꯣꯏꯈꯤ ꯈꯣꯡꯆꯠ 1ꯗꯒꯤꯅ 5 ꯐꯥꯎꯕꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯂꯝꯁꯤꯡꯗ ꯁꯤꯒꯨꯝꯕ ꯁꯦꯔꯤꯁ ꯑꯃ ꯑꯩꯈꯣꯏꯒꯤ 5 ꯐꯥꯎꯕꯗ ꯄꯨꯊꯣꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯩꯇ꯭ꯔꯤꯕ꯭ꯔꯥꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯂꯝꯒꯤ ꯇ꯭ꯔꯦꯟꯁꯤꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯑꯦꯅꯥꯂꯣꯛꯀꯤ ꯂꯩꯕ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛ ꯂꯩꯕ ꯗꯤꯖꯤꯇꯦꯂꯥꯏꯁ ꯇꯧꯗ ꯗꯤꯖꯤꯇꯥꯏꯁ ꯇꯧꯗ ꯂꯩꯕꯁꯤꯗ ꯀꯔꯤ ꯈꯦꯠꯅꯕ ꯎꯕ ꯐꯪꯉꯦ ꯈꯨꯟꯅꯝꯗꯒꯤ ꯑꯗꯨꯒ ꯇꯦꯛꯅꯤꯀꯦꯜꯗꯒꯤ ꯀꯔꯤ ꯀꯔꯤ ꯈꯨꯠ ꯎꯕ ꯐꯪꯉꯤꯕ ꯃꯁꯤ ꯈꯦꯠꯅꯕꯁꯤ ꯌꯥꯝꯅ ꯐꯪꯉꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯌꯥꯝ ꯂꯥꯏꯅ ꯐꯤꯂꯝꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯁꯤ ꯃꯔꯝ ꯑꯣꯏꯕ ꯍꯥꯏꯁꯤ ꯌꯥꯝ ꯂꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯊꯤꯅꯅꯕꯒꯤ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯌꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯦꯅꯥꯂꯣꯛ ꯁꯤꯁꯇꯦꯝ ꯇꯧꯔꯤꯉꯩ ꯃꯇꯝꯁꯤꯗꯗꯤ ꯃꯁꯤꯐꯥꯎꯗ ꯁꯦꯂꯨꯂꯣꯏꯗꯀꯤ ꯁꯤꯁꯇꯦꯝꯁꯤ ꯌꯧꯗꯦ ꯆꯦꯛꯁꯤꯟꯗꯦꯅ ꯍꯥꯏꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯦꯕ꯭ꯔꯤ ꯁꯤꯟꯒꯤ ꯑꯦꯕ꯭ꯔꯤ ꯁꯣꯔꯠ ꯋꯥꯏꯁꯤ ꯈꯥꯏꯗꯣꯛꯄ ꯑꯦꯕ꯭ꯔꯤ ꯁꯣꯔꯠꯁꯤ ꯂꯧꯕ ꯗꯥꯏꯂꯣꯛꯁꯤ ꯐꯖꯅ ꯊꯝꯗꯅ ꯈꯣꯠꯇꯅ ꯈꯔ ꯄꯔꯝꯁꯤ ꯆꯨꯝꯅ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯦꯂꯨꯂꯣꯏꯗꯀꯤ ꯁꯤꯁꯇꯦꯝꯁꯤꯗꯒꯤꯕꯨ ꯈꯔ ꯀꯣꯝꯊꯣꯛꯑꯦ ꯍꯥꯏꯔꯤꯕ ꯑꯦꯅꯥꯂꯣꯛ ꯁꯤꯁꯇꯦꯝꯁꯤꯁꯨ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯅꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯝꯈ꯭ꯔꯤꯕ ꯁꯣꯔꯠ ꯃꯌꯥꯝꯁꯤꯡꯁꯤ ꯁꯣꯏꯕ ꯌꯥꯗꯕ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯅꯝꯃꯛꯁꯤ ꯁꯨꯃꯥꯏꯅ ꯅꯝꯃꯛꯁꯤ ꯑꯗꯣ ꯑꯁꯣꯏꯕꯕꯨꯗꯤ ꯔꯤꯇꯦꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯗꯨꯒꯤ ꯃꯥꯡꯖꯕꯕꯨꯗꯤ ꯂꯩꯇ꯭ꯔꯦ ꯁꯦꯂꯨꯂꯣꯏꯗꯀꯤ ꯀꯩꯅꯣꯗꯨꯅ ꯀꯥꯞꯄꯗꯕꯨꯗꯤ ꯐꯤꯂꯝꯗꯨꯒ ꯀꯥꯞꯄꯗꯕꯨꯗꯤ ꯈꯔ ꯈꯦꯠꯅꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯥꯞꯄꯁꯤꯗ ꯑꯁꯣꯏꯕꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯥꯞꯄ ꯌꯥꯏ ꯍꯥꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯁꯝꯃꯛꯄ ꯁꯦꯝꯃꯛꯄ ꯃꯇꯝꯁꯤꯗꯗꯤ ꯃꯥꯒꯤ ꯄꯔꯝ ꯅꯥꯏꯅ ꯆꯦꯟꯈꯤꯕ ꯊꯥ ꯑꯃ ꯑꯅꯤ ꯆꯪꯅ ꯑꯩꯈꯣꯏꯅ ꯄꯔꯝ ꯐꯤꯂꯝꯒꯤ ꯄꯔꯤꯡ ꯌꯥꯜꯂꯛꯄ ꯃꯇꯝꯁꯦ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯇꯧꯗꯅ ꯄꯔꯝ ꯌꯥꯜꯂꯛꯏꯕ ꯐꯤꯂꯝꯒꯤ ꯄꯔꯝꯁꯤ ꯃꯔꯛꯇ ꯁꯣꯏꯔꯛꯑꯕ ꯅꯠꯇ꯭ꯔꯒ ꯃꯔꯛꯇ ꯀꯩꯅꯣ ꯑꯃ ꯋꯥꯠꯍꯧꯔꯦꯀ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯁꯦꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯀꯣꯛꯇꯒꯤ ꯍꯧꯕ ꯑꯃ ꯆꯪꯉꯦꯕ ꯃꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯣꯝꯅ ꯇꯧꯔꯦꯕ ꯍꯧꯖꯤꯛꯇꯤ ꯍꯦꯛꯇ ꯁꯝꯅꯤꯡꯕ ꯃꯑꯣꯡꯗ ꯄꯥꯛꯁꯝꯅ ꯁꯝꯃꯒ ꯄꯥꯛꯁꯦꯝꯗ ꯁꯦꯝꯕ ꯄꯥꯞꯇ ꯍꯥꯞꯄ ꯌꯥꯝꯅ ꯀꯣꯝꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯣꯝꯊꯣꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯀꯣꯝꯊꯣꯛꯅꯕꯒꯤ ꯃꯆꯥ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕꯗꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯅ ꯑꯦꯜꯕꯝꯁꯤ ꯅꯨꯡꯁꯤ ꯃꯁꯤꯗꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯃꯦꯀꯞ ꯇꯧꯕ ꯑꯗꯒꯤ ꯑꯦꯛ ꯇꯧꯒꯗꯕ ꯏꯁꯩ ꯇꯧꯒꯗꯕ ꯀꯦꯃꯦꯔꯥ ꯇꯧꯒꯗꯕꯗꯤ ꯊꯣꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤ ꯍꯧꯖꯤꯛꯀꯤ ꯑꯦꯜꯕꯝ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯁꯨ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯦꯜꯕꯝꯁꯤꯒꯤ ꯇꯧꯔꯤꯕꯁꯤ ꯈꯤꯇꯪ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕ ꯈꯔ ꯄꯔꯝ ꯆꯨꯝꯕ ꯑꯩꯈꯣꯏꯁꯨ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯇꯪꯗꯤ ꯁꯨꯝ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯔꯒꯁꯨꯀꯣ ꯈꯔꯗꯤ ꯂꯩꯍꯟꯅꯤꯡꯉꯤ ꯈꯔ ꯑꯃꯅꯤ ꯂꯩꯕꯒꯤ ꯋꯥꯔꯤꯗꯤ ꯇꯥꯏ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯗꯤ ꯇꯥꯗꯦ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯩ ꯀꯦꯃꯦꯔꯥ ꯑꯁꯤ ꯀꯃꯥꯏꯅ ꯐꯦꯁ ꯇꯧꯅꯒꯗꯒꯦ
ꯑꯗꯒꯤ ꯀꯦꯃꯦꯔꯥꯁꯤꯒꯤ ꯃꯃꯥꯡꯗ ꯑꯦꯡꯒꯜ ꯀꯌꯥ ꯊꯣꯛꯅ ꯏꯁꯥꯁꯤ ꯂꯧꯔꯛꯀꯗꯣꯔꯤ ꯍꯥꯏꯗꯤ ꯃꯁꯤ ꯃꯣꯏꯗ ꯏꯐꯥ ꯐꯥꯖꯤꯟꯕ ꯏꯄꯨꯟ ꯄꯨꯟꯁꯤꯟꯕ ꯑꯗꯣ ꯑꯦꯛꯇꯤꯡ ꯇꯧꯗꯣꯏꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯦꯃꯦꯔꯥꯗꯅ ꯀꯗꯥꯏꯗ ꯆꯪꯉꯤꯕ ꯀꯗꯥꯏꯗ ꯊꯣꯛꯏꯕ ꯁꯤꯐꯥꯎ ꯈꯪꯗꯕ ꯃꯌꯥꯝꯁꯤ ꯍꯦꯛꯇ ꯍꯤꯡꯅ ꯗ꯭ꯔꯦꯁ ꯃꯦꯀꯞ ꯃꯦꯟ ꯀꯧꯔꯅꯤ ꯗ꯭ꯔꯦꯁ ꯆꯠꯅꯕꯤꯅꯤ ꯁꯦꯠꯍꯜꯂꯣꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯥꯛꯅꯝꯗ ꯅꯝꯃꯒ ꯍꯧꯖꯤꯛꯅ ꯃꯇꯝꯁꯤ ꯂꯥꯏꯔꯕꯅꯤꯅꯀꯣ ꯍꯦꯛꯇ ꯐꯖꯒꯗꯧꯕ ꯀꯩ ꯃꯌꯥꯝꯁꯤꯡꯁꯤ ꯃꯜꯂꯒ ꯍꯦꯛꯇ ꯅꯝꯗꯅ ꯁꯦꯝꯃꯒ ꯁꯨꯡꯍꯩ ꯍꯩꯇꯕ ꯅꯨꯄꯥ ꯑꯃ ꯑꯣꯔ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯗ ꯎꯠꯄ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯔꯦꯕ ꯑꯗꯨ ꯃꯃꯥꯡꯉꯩꯗꯗꯤ ꯃꯁꯤ ꯂꯩꯔꯝꯗꯦꯕ ꯉꯝꯃꯝꯗꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯆꯨꯝꯃꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯦꯟ ꯂꯩꯔꯤꯕꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯌꯥꯝꯕꯅ ꯇꯧꯔꯤꯕꯁꯤ ꯏꯄꯨꯁꯨ ꯌꯥꯝ ꯆꯥꯎꯅ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯑꯆꯧꯕ ꯗꯥꯌꯤꯠꯇ ꯂꯧꯕꯤꯔꯝꯕꯅꯤ ꯍꯧꯖꯤꯛ ꯐꯣꯔꯝꯒꯤ ꯑꯣꯏꯕꯁꯨ ꯀꯔꯤ ꯀꯔꯤ ꯈꯟꯅꯕ ꯂꯩꯔꯦ ꯃꯔꯨꯑꯣꯏꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝꯁꯤ ꯉꯟꯅ ꯑꯃꯨꯛ ꯄꯨꯊꯣꯛꯑꯒ ꯑꯗꯒꯤ ꯑꯃꯨꯛ ꯊꯤꯡꯉꯨꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛꯇꯤ ꯄꯨꯅꯤꯡꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯐꯣꯔꯝꯅ ꯃꯁꯤ ꯀꯃꯥꯏꯅ ꯂꯧꯈꯠꯂꯤ ꯍꯥꯏꯗꯤ ꯑꯦꯅꯤ ꯑꯦꯜꯕꯝ ꯑꯃ ꯄꯨꯊꯣꯛꯄꯁꯤ ꯍꯦꯛꯇ ꯑꯗꯨꯝ ꯑꯦꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯆꯦꯅꯦꯜ ꯑꯃꯗ ꯍꯦꯛꯇ ꯇꯦꯂꯤꯀꯥꯁ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯅꯝꯅꯤꯡꯕ ꯃꯑꯣꯡꯗ ꯅꯝꯕ ꯌꯥꯕ꯭ꯔꯥ ꯁꯀ꯭ꯔꯤꯞ ꯍꯥꯟꯅ ꯌꯦꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯐꯤꯂꯝꯗꯨ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯧꯖꯤꯛꯁꯤ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯔꯒ ꯌꯦꯡꯁꯤꯜꯂꯤ ꯌꯥꯝ ꯀꯟꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁꯨꯝ ꯇꯣꯏꯅꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯤ ꯋꯥꯔꯜꯒꯤ ꯆꯠꯅꯕꯤꯁꯤꯗ ꯃꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯄꯤꯁ ꯑꯃ ꯁꯦꯀꯦꯟ ꯑꯍꯨꯝ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯍꯨꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯀꯣꯜꯒꯦꯠꯀꯤ ꯑꯦꯗꯚꯔꯇꯥꯏꯖꯀꯤ ꯗꯣꯁꯥ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯔꯤꯗꯨꯅꯤ ꯑꯗꯒꯤ ꯁꯦ ꯁꯥꯎꯠꯀꯤ ꯐꯤꯂꯝ ꯕꯦꯡꯒꯣꯜꯗ ꯍꯨꯔꯨꯕꯗ ꯁꯥꯎꯠꯀꯤ ꯐꯤꯂꯝꯁꯤꯡꯁꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯀꯦꯞꯆꯔ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯤꯂꯝ ꯐꯣꯔꯝꯗ 1 crore ꯍꯤꯡꯁꯥꯞ ꯆꯥꯎꯔꯥꯛꯄ ꯄꯥꯕꯗ ꯑꯦꯜꯕꯝꯒꯤ ꯃꯥꯡꯉꯒ ꯂꯩꯔꯤꯁꯦ ꯃꯁꯤ ꯑꯇꯩ ꯃꯔꯝ ꯀꯔꯤꯝ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔꯁꯤꯡꯁꯤꯅ ꯃꯤꯒꯤ ꯏꯁꯩꯁꯦ ꯂꯣꯏꯅ ꯑꯍꯨꯕ ꯉꯥꯛꯇ ꯑꯌꯥꯝꯕꯅ ꯁꯨꯝ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯏꯁꯩ ꯁꯛꯄ ꯖꯒꯣꯏ ꯁꯥꯕ ꯐꯨꯔꯨꯞ ꯑꯃꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯔꯣꯝꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯦꯕ ꯍꯧꯖꯤꯛꯁꯤꯗꯤ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯁꯤꯗꯤ ꯈ꯭ꯋꯥꯏ ꯐꯖꯕꯁꯤꯗꯤ ꯃꯗꯨ ꯃꯥꯜꯂꯦ ꯍꯥꯏꯕ ꯊꯥꯛꯇꯨꯗ ꯌꯧꯔꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯃ ꯄꯨꯊꯣꯛꯑꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯇꯧꯁꯨ ꯀꯩꯗꯧꯕꯒꯤ ꯌꯦꯡꯉꯣꯏꯗꯣꯏꯅꯣ ꯁꯣꯏꯗꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯒꯤ ꯊꯥꯖꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯤꯂꯝ ꯐꯣꯔꯝꯗ ꯆꯦꯛꯇꯤ ꯇꯧꯔꯤ ꯍꯥꯏꯕꯕꯨ ꯃꯁꯤ ꯆꯦꯛ ꯇꯧꯔꯤꯁꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦꯕ ꯏꯁꯩ ꯁꯨꯔꯁꯤ ꯀꯅꯥꯗꯒꯤ ꯍꯨꯔꯥꯜꯂꯤ ꯑꯗꯨꯒ ꯁꯣꯔꯠ ꯃꯌꯥꯝꯁꯤꯗꯤ ꯆꯞ ꯃꯥꯟꯅꯕ ꯐꯥꯎ ꯌꯥꯝ ꯂꯧꯔꯤꯀꯣ ꯑꯗꯣ ꯁꯨꯝꯕꯁꯤꯐꯥꯎꯗꯗꯤ ꯑꯗꯨꯝ ꯈꯔ ꯀꯣꯝꯊꯣꯛꯑꯦ ꯍꯥꯏꯗꯤ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯋꯥꯔꯤ ꯑꯃꯒ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯃꯥꯟꯅꯕ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯍꯧꯅ ꯁꯥꯅꯦꯕ ꯇꯧꯕꯇꯕꯨ ꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯄꯣꯠꯇꯨꯃꯗꯤ ꯆꯞ ꯃꯥꯟꯅꯗꯤ ꯄꯨꯊꯣꯛꯄꯗꯨꯃꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯩꯁꯦ ꯐꯖꯔꯦ ꯀꯥꯏꯅ ꯈꯜꯂꯨꯔꯀꯥꯟꯗ ꯁꯥꯎꯠꯀꯤ ꯍꯦꯛ ꯑꯣꯏꯔꯝꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯌꯨꯝꯂꯣꯟꯅꯕ ꯁ꯭ꯇꯦꯠꯀꯤ ꯍꯦꯛ ꯑꯣꯏꯔꯝꯕ ꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯇꯧꯋꯤ ꯏꯔꯝꯗꯝꯁꯤꯒꯤꯁꯨ ꯌꯥꯝꯅ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯥꯏꯗꯤꯌꯥ ꯂꯩꯕ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯔꯦꯅꯥꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯐꯤꯗꯥ ꯑꯃ ꯀꯟꯗꯅ ꯑꯩꯒ ꯁ꯭ꯌꯥꯝ ꯁꯔꯃ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯀꯟꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯅꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯥꯏꯗꯤꯌꯥꯗꯨ ꯄꯨꯊꯣꯛꯑꯀꯥꯟꯗ ꯐꯤꯜꯝ ꯃ꯭ꯌꯨꯖꯤꯛ ꯈꯪꯗꯦ ꯑꯗꯨꯒ ꯑꯇꯩ ꯈꯪꯗꯦ ꯑꯃꯁꯨ ꯇꯧꯕ ꯇꯉꯥꯏ ꯐꯗꯦ ꯑꯗꯨ ꯊꯝꯖꯒꯦ ꯑꯗꯣ ꯏꯄꯨ ꯃꯔꯛ ꯂꯥꯛꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯄꯨꯒꯤ ꯐꯤꯂꯝꯁꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯈ꯭ꯔꯦ ꯗꯥꯏꯔꯦꯛꯁꯟ ꯏꯄꯨꯅ ꯇꯧꯕꯤꯔꯛꯄꯁꯦ ꯍꯣꯏ ꯈꯣꯡꯆꯠꯀꯤ ꯁꯤꯔꯤꯖ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯇꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯥꯖꯈꯤꯕ ꯌꯥꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯐꯤꯂꯝꯁꯤꯡ ꯑꯗꯨꯗ ꯈꯔ ꯄꯟꯕ ꯌꯥꯕ ꯑꯩꯁꯤ ꯇꯁꯦꯡꯅ ꯐꯤꯂꯝꯁꯤ ꯌꯥꯝꯅꯗꯤ ꯃꯁꯤꯡꯗꯤ ꯌꯥꯝꯅ ꯅꯝꯖꯈꯤꯗ꯭ꯔꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯐꯤꯂꯝꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯅꯝꯕ ꯍꯧꯔꯀꯥꯟꯗ ꯐꯤꯂꯝꯗ ꯈꯔ ꯑꯊꯤꯡ ꯑꯔꯥꯛ ꯂꯩꯕ ꯈꯣꯠꯄ ꯂꯩꯕꯗꯒꯤ ꯐꯤꯂꯝꯁꯤ ꯍꯤꯡꯍꯟꯅꯤꯡꯗꯅ ꯈꯔ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯁꯨꯝ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯑꯗꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯔꯝꯕꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯎ ꯑꯣꯏꯅ ꯁꯨꯝ ꯃꯇꯝꯁꯦ ꯑꯌꯥꯝꯕ ꯁꯤꯗ ꯂꯩꯍꯧꯗꯅ ꯑꯩ ꯐꯤꯂꯝꯗꯤ ꯌꯥꯝ ꯅꯝꯍꯧꯗꯦ ꯈꯔ ꯄꯟꯕ ꯌꯥꯕ ꯈꯔꯗ ꯑꯌꯥꯝꯕ ꯁꯨꯝ ꯑꯩꯅ ꯈꯔ ꯁꯤ ꯏꯆꯝ ꯆꯝꯅ ꯅꯝꯈꯤꯀꯣ ꯊꯥꯁꯤ ꯊꯥꯅꯧ ꯑꯗꯒꯤ ꯆꯪꯁꯤ ꯆꯪ ꯑꯗꯒꯤ ꯃꯤꯅꯝꯕꯒꯤ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯇꯦꯁ ꯑꯃ ꯏꯄꯨꯒꯤ ꯍꯟꯗꯛ ꯂꯦꯇꯦꯁꯁꯤ ꯍꯧꯖꯤꯛ ꯃꯥꯟꯖ ꯅꯪꯕꯨꯅ ꯑꯃ ꯍꯧꯖꯤꯛ ꯅꯝꯃꯤ ꯂꯣꯏꯔꯦ ꯑꯗꯨ ꯃꯤꯌꯥꯝꯗ ꯎꯠꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯉꯥꯏꯔꯤꯁꯦ ꯑꯗꯨ ꯂꯨꯔꯤꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯍꯣꯜꯗ ꯀꯥꯞꯄꯦ ꯃꯤ ꯌꯦꯡꯗꯕ ꯑꯗꯒꯤ ꯀꯦꯁꯦꯠꯇ ꯍꯥꯒꯗꯣꯏꯕ ꯑꯗꯩ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛ ꯑꯩꯁꯤꯗ ꯅꯠꯇꯦꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯝꯁꯤꯗ
ꯅꯣꯡ ꯅꯤꯅꯤꯗ ꯀꯥꯞꯄ ꯌꯦꯡꯕ ꯁꯤꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯃꯝꯅꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯂꯝꯕꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕ ꯌꯦꯡꯒꯗꯧꯕ ꯇꯥꯟꯖꯥ ꯑꯃꯅꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯐꯤꯂꯝ ꯄꯣꯂꯤꯁꯤ ꯄꯨꯊꯣꯛꯄꯒꯤ ꯋꯥꯐꯝꯁꯦ ꯀꯟꯅ ꯈꯟꯅꯔꯤ ꯄꯣꯂꯤꯁꯤ ꯑꯃ ꯄꯨꯊꯣꯛꯑꯀꯥꯟꯗ ꯐꯤꯂꯝ ꯄ꯭ꯔꯗ꯭ꯌꯨꯁꯔꯁꯤꯡꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏ ꯁꯦꯟ ꯄꯥꯏꯔꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯊꯤꯀꯥꯗꯥꯔ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯕꯁꯨ ꯅꯠꯇꯦ ꯐꯤꯂꯝꯕꯨ ꯄꯥꯝꯖꯔꯒ ꯊꯣꯛꯂꯛꯄ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯛꯑꯝꯃꯒ ꯉꯁꯤ ꯑꯩꯈꯣꯏ ꯃꯨꯠꯈꯤꯗꯅ ꯃꯈꯥ ꯇꯥꯅ ꯐꯤꯂꯝ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯅꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯂꯥꯏꯕ ꯋꯥꯍꯪꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝꯁꯤꯒꯤ ꯃꯄꯨꯊꯣꯛꯁꯦ ꯀꯃꯥꯏꯅ ꯄꯨꯊꯣꯛꯀꯗꯒꯦ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯄꯩꯁꯥ ꯐꯪꯅꯕ ꯇꯧꯒꯗ꯭ꯔꯥ ꯁ꯭ꯋꯥꯏꯁꯤꯗ ꯄꯨꯟꯅ ꯐꯣꯔꯝꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯤꯜꯝ ꯃꯦꯀꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒꯤꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯁꯨ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯩꯅꯣ ꯃꯆꯠꯁꯤꯗ ꯆꯠꯂꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯂꯣꯟꯒ ꯈꯟꯅꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯈꯟꯅꯕ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯔꯥ ꯊꯣꯛꯅ ꯌꯥꯝ ꯈꯟꯅꯕ ꯂꯩ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪ ꯂꯧꯈꯠꯆꯔꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯃꯄꯨꯊꯣꯛꯁꯤ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯋꯥꯔꯤ ꯏꯁꯇꯥꯏꯜꯁꯤ ꯍꯣꯡꯉꯒꯗꯤ ꯁꯨꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯐꯤꯂꯝ ꯃꯈꯜ ꯈꯔꯁꯨ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯔꯛꯏꯕ ꯇꯥꯟꯖꯥ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯤ ꯍꯣꯡꯉꯛꯏꯕ ꯆꯥꯎꯈꯠꯄꯒꯤ ꯏꯆꯦꯜꯁꯤꯒ ꯃꯔꯨꯑꯣꯏꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯃ ꯅꯝꯃꯕ ꯃꯇꯨꯡꯗ ꯐꯤꯂꯝꯁꯤ ꯀꯗꯥꯏꯗ ꯎꯠꯀꯗꯒꯦ ꯀꯗꯥꯏꯗ ꯄꯩꯁꯥꯁꯤ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯧꯖꯤꯛ ꯁꯨꯛꯂꯩ ꯂꯩꯇꯕꯗꯧꯅ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯃꯤꯅ ꯍꯥꯏꯕꯤꯔꯒ ꯆꯦꯔꯤꯇꯤ ꯇꯧꯕ ꯑꯗꯨꯒ ꯁ꯭ꯇꯣꯀꯤꯁꯇ ꯑꯁꯤꯠꯄ ꯃꯃꯜ ꯈꯔꯗ ꯌꯣꯟꯕ ꯍꯥꯏꯁꯤꯗ ꯂꯩꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯡꯁꯦ ꯈꯔ ꯀꯨꯞꯅ ꯌꯦꯡꯕ ꯃꯔꯨꯑꯣꯏꯅ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯈꯔ ꯀꯨꯞꯅ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯔꯀꯦꯠꯇ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯆꯪꯒꯗꯒꯦ ꯃꯁꯤꯗ ꯆꯪꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯃꯃꯥꯡꯉꯩꯗ ꯑꯍꯜ ꯂꯃꯟꯅ ꯇꯧꯔꯝꯃꯤꯕ ꯐꯤꯂꯝꯁꯤꯡꯁꯤ ꯄ꯭ꯔꯤꯊꯤꯕꯤꯅ ꯍꯧꯖꯤꯛ ꯁꯤꯡꯊꯥꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯦꯁ ꯃꯁꯤ ꯐꯤꯂꯝꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯖꯕꯁꯤ ꯃꯁꯛ ꯈꯪꯖꯗꯦꯕ ꯑꯩꯈꯣꯏꯒꯤ ꯈꯪꯖꯗꯕꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣই ꯑꯉꯥꯡꯈꯩꯁꯤꯅ ꯃꯁꯛꯁꯤ ꯂꯩꯔꯤꯕ ꯃꯣꯡꯒꯣꯂꯣꯏꯗꯀꯤ ꯐꯖꯕ ꯃꯁꯛꯁꯤ ꯃꯣꯏꯅ ꯊꯤꯅ ꯈꯟꯖꯩꯌꯦꯕ ꯑꯥꯔꯤꯌꯥꯟꯁꯤꯡꯒꯤ ꯁꯨꯝ ꯃꯥꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥ ꯑꯌꯥꯝꯕ ꯄꯤꯁꯨꯝ ꯂꯦꯟꯊꯠꯇꯕ ꯌꯥꯎꯔꯛꯇ꯭ꯔꯦꯕ ꯑꯗꯒꯤ ꯄꯤꯁꯨꯝ ꯂꯦꯟꯊꯠꯂꯒ ꯑꯃ ꯇꯧꯔꯒ ꯍꯧꯖꯤꯛ ꯀꯣꯔꯤꯌꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥ ꯊꯣꯛꯏ ꯃꯌꯥꯝꯁꯤꯡꯁꯤ ꯃꯤꯊꯨꯞ ꯌꯥꯎꯕ ꯑꯗꯨꯝ ꯐꯖꯕ ꯑꯦꯛꯇꯤꯡ ꯐꯖꯅ ꯂꯣꯏꯅ ꯇꯧꯏ ꯆꯥꯏꯅꯥꯗꯁꯨ ꯑꯃꯗꯁꯨ ꯂꯩꯗꯅ ꯐꯤꯂꯤꯄꯥꯏꯟ ꯐꯤꯂꯝꯗꯒ ꯐꯖꯔꯤꯕ ꯊꯥꯏꯂꯦꯟ ꯅꯨꯄꯤꯅꯒ ꯐꯖꯔꯤꯁꯤꯡꯁꯤ ꯃꯣꯏꯅꯗ ꯀꯩꯅꯣꯁꯦ ꯃꯃꯤꯠ ꯂꯦꯟꯊꯠꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤ ꯃꯃꯤꯠ ꯂꯣꯏ ꯃꯤꯊꯨꯞ ꯂꯦꯟꯊꯠꯂꯕꯅꯦ ꯌꯥꯎꯅꯅꯕꯅꯦ ꯑꯗꯨꯅ ꯑꯩꯅꯅꯦ ꯃꯥꯡꯗ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯩ ꯐꯥꯒꯤ ꯇꯧꯋꯦꯕꯀꯣ ꯅꯪ ꯅꯃꯤꯠ ꯂꯦꯟꯊꯠꯂꯦ ꯅꯃꯤꯠ ꯂꯦꯟꯊꯠꯂꯦ ꯍꯥꯏꯗꯤ ꯒꯟꯖꯥ ꯊꯧꯕꯒꯤ ꯃꯤꯠ ꯎꯏꯔꯨ ꯎꯏꯔꯨ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯕꯅꯦꯕ ꯌꯦꯡꯉꯣ ꯍꯦꯛꯇ ꯂꯩꯁꯥꯕꯤ ꯃꯃꯤꯠ ꯎꯏꯔꯨ ꯇꯧꯕꯈꯩꯁꯨ ꯃꯃꯤꯠ ꯂꯣꯏ ꯂꯦꯟꯊꯠꯂꯕꯅꯤ ꯍꯥꯟꯅ ꯃꯥꯏ ꯅꯦꯆꯔꯒꯤ ꯂꯩꯖꯔꯝꯃꯤꯁꯤꯡꯁꯦ ꯂꯣꯏ ꯀꯥꯏꯔꯦꯕ ꯆꯨꯝꯃꯤ ꯈꯔ ꯃꯥꯏꯊꯣꯡꯗꯨꯒꯤ ꯈꯔ ꯁꯦꯝꯃꯒ ꯈꯔ ꯐꯖꯕ ꯌꯥꯕ ꯄꯣꯠꯇꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯂꯣꯏꯅ ꯁꯦꯝꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯡꯒꯣꯂꯣꯏꯗ ꯐꯦꯁꯁꯤꯗ ꯃꯣꯡꯒꯣꯂꯣꯏꯗꯀꯤ ꯑꯣꯏꯕ ꯐꯖꯕ ꯁꯦꯝꯕꯔꯣꯝꯗ ꯑꯣꯏꯅ ꯍꯥꯞꯅꯤꯡꯉꯦꯕ ꯌꯦꯡꯉꯣ ꯄꯥꯃꯛꯇꯗ ꯍꯥꯞꯄꯦ ꯑꯩꯈꯣꯏ ꯐꯤꯂꯝ ꯐꯣꯔꯝꯗꯒ ꯄꯥ ꯍꯥꯞꯄ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯅ ꯑꯊꯤꯡꯕꯒ ꯊꯝꯈꯤꯕ ꯃꯃꯥꯡꯉꯩꯗ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦꯕ ꯄꯥꯁꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯒ ꯆꯨꯅꯒꯗꯧꯕ ꯆꯥꯟꯅꯒꯗꯧꯕ ꯄꯥꯗꯣ ꯍꯥꯞꯄꯗꯤ ꯀꯩꯗꯧꯕꯩ ꯐꯖꯔꯣꯏꯗꯣꯏꯅꯣ ꯐꯖꯕ ꯍꯦꯜꯂꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯃꯥꯏꯊꯣꯡꯗꯨꯒ ꯆꯥꯟꯅꯗꯕ ꯄꯥ ꯑꯄꯥꯛꯄ ꯑꯃ ꯍꯥꯞꯆꯜꯂꯛꯑꯦꯕ ꯑꯗꯨꯅ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯥꯗꯨꯅ ꯑꯗꯨꯝ ꯍꯥꯏꯗꯅ ꯂꯩꯗꯅꯀꯣ ꯑꯁ ꯑꯗꯨꯝ ꯐꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯦꯕ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯑꯃ ꯊꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯥꯛꯆꯅꯤꯡꯁꯤꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯕꯤꯗꯨꯅꯤ ꯑꯩꯈꯣꯏ ꯐꯤꯂꯝꯁꯤ ꯄꯨꯊꯣꯛꯑꯀꯥꯟꯗ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯡꯁꯤ ꯑꯝꯇ ꯂꯩꯇꯕ ꯍꯧꯖꯤꯛ ꯑꯇꯣꯞꯄꯁꯨ ꯉꯥꯏꯔꯦ ꯑꯇꯩ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯁꯨ ꯉꯥꯏꯔꯦ ꯉꯁꯥꯏ PVR ꯃꯌꯥꯝ ꯑꯣꯜꯂꯛꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯀꯥꯔꯅꯁꯨ ꯑꯗꯨꯒ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯉꯁꯥꯏ MFDCꯒꯤ ꯂꯩꯔꯤꯕ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯖꯒꯥ ꯈꯔꯗꯁꯨ ꯑꯩꯈꯣই ꯌꯥꯝ ꯐꯖꯕ ꯁꯤꯅꯦꯃꯥ ꯊꯤꯌꯦꯇꯔ ꯍꯣꯜꯒꯨꯝꯕ ꯈꯔ ꯊꯝꯃꯀꯥꯟꯗ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯄꯨꯂꯞ ꯆꯠꯂꯒ ꯅꯣꯡꯐꯥꯗꯣꯛ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤ ꯅꯠꯇ꯭ꯔꯒ ꯋꯤꯀꯦꯟꯗ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝꯕꯁꯤ ꯂꯩꯅꯕꯒꯤ ꯊꯧꯔꯥꯡꯁꯤ ꯇꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯐꯣꯔꯝꯒꯤꯁꯨ ꯈꯟꯅꯕ ꯀꯩ ꯂꯩ ꯃꯁꯤ ꯈꯔ ꯃꯤꯑꯣꯏ ꯑꯍꯨꯝꯃꯨꯛꯀꯨꯝꯕꯗꯤ ꯑꯩ ꯇꯥꯖꯔꯦ ꯃꯁꯨꯝꯕꯒꯤ ꯄꯣꯠꯁꯤ ꯁꯦꯝꯃꯅꯤꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯦꯝꯒꯠꯂꯛꯑꯒꯗꯤ ꯈꯔꯗꯤ ꯐꯒꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯇꯉꯥꯏ ꯐꯗꯅ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗꯀꯣ ꯑꯃꯃꯅꯤ ꯂꯩꯔꯦꯅ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯀꯥꯞꯄꯒꯤ ꯄꯣꯠꯇꯨꯃ ꯂꯩꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ
ꯍꯣꯜꯁꯤꯡ ꯃꯅꯤꯄꯨꯔꯒꯤꯁꯤꯡꯒꯤ ꯆꯩꯅꯩ ꯍꯥꯏꯗꯤ ꯍꯣꯜꯒꯤ ꯀꯥꯡꯕꯨꯁꯤꯅ ꯍꯥꯏ ꯅꯣꯏꯒꯤ ꯐꯤꯂꯝꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯅ ꯃꯤ ꯌꯦꯡꯗꯕꯅꯤ ꯍꯥꯏ ꯑꯗꯒꯤ ꯐꯤꯂꯝꯒꯤ ꯀꯥꯡꯕꯨꯅ ꯍꯥꯏ ꯅꯪꯒꯤ ꯍꯣꯜꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯅ ꯌꯦꯡꯗꯕꯅꯤꯅ ꯍꯥꯏ ꯑꯗꯣ ꯑꯅꯤꯃꯛꯁꯤ ꯆꯨꯝꯗ ꯆꯨꯝꯅꯕ ꯃꯥꯜꯂꯒꯁꯨ ꯃꯔꯨ ꯑꯣꯏꯅꯕꯗꯤ ꯍꯣꯜꯁꯤ ꯍꯥꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯐꯤꯂꯝ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯨꯊꯣꯛꯏꯕ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯄꯥꯝꯕ ꯍꯥꯏꯕꯗꯤ ꯑꯣꯏꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯈꯔ ꯑꯃꯨꯛ ꯄꯥꯝꯕ ꯈꯔ ꯑꯃꯨꯛ ꯄꯥꯝꯗꯕ ꯉꯥꯛꯇꯅꯦꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯐꯤꯂꯝ 50-60 ꯄꯨꯊꯣꯛꯑꯦ ꯍꯥꯏꯁꯤꯗꯕꯨ ꯄꯥꯝꯕ ꯐꯤꯂꯝꯁꯦ 3-4 ꯈꯛꯇꯒꯤ ꯋꯥꯅꯦꯕ ꯑꯗꯨꯕꯨ ꯐꯤꯂꯝ ꯃꯌꯥꯝꯁꯤꯡꯒꯤ ꯐꯤꯂꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯈꯪꯒꯦꯕ ꯑꯃꯨꯛꯇꯤ ꯌꯦꯡꯉꯒ ꯈꯪꯉꯦꯕ ꯑꯃꯨꯛꯇꯤ ꯌꯦꯡꯗ ꯌꯥꯔꯣꯏ ꯑꯗꯣ ꯑꯃꯨꯛꯇꯤ ꯌꯦꯡꯅꯅꯕꯒꯤ ꯃꯐꯝ ꯅꯨꯡꯉꯥꯏꯕ ꯑꯃꯇꯪꯗꯤ ꯁꯦꯝꯕꯤꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯗꯤ ꯍꯣꯜꯁꯤꯡꯁꯤ ꯅꯨꯡꯉꯥꯏꯕ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯧꯖꯤꯛ ꯌꯦꯡꯁꯤ ꯃꯁꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯅꯤ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯅꯦ ꯁꯣꯏꯗꯅ ꯃꯍꯩꯁꯨ ꯇꯧꯅꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯒꯅꯤꯅ ꯈꯜꯂꯤ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯅꯦꯅ ꯂꯩꯔꯤꯕ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯂꯩꯔꯤꯕ ꯍꯣꯜꯁꯤꯡꯁꯨ ꯉꯥꯏꯔꯤ ꯃꯥꯒꯤ ꯄꯥꯔꯀꯤꯡꯒꯤ ꯑꯣꯏꯕ ꯃꯇꯝꯗꯨꯗꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯁꯥꯈꯤꯕ ꯅꯠꯇꯕꯅꯤꯅ ꯄꯥꯔꯀꯤꯡꯒꯤ ꯑꯣꯏꯕ ꯐꯦꯁꯤꯂꯤꯇꯤ ꯐꯖꯅ ꯂꯩꯕ ꯑꯗꯒꯤ ꯆꯥꯐꯝ ꯊꯛꯐꯝ ꯐꯦꯃꯤꯂꯤ ꯂꯥꯛꯑꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯤ 5-6 ꯄꯨꯟꯕ ꯌꯥꯕ ꯐꯦꯃꯤꯂꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨ ꯊꯝꯕꯤꯔꯒꯗꯤ ꯑꯥꯎꯠꯁꯀꯠ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯋꯤꯀꯟꯗ ꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯑꯃꯨꯛꯇꯪꯁꯨ ꯌꯦꯡꯕ ꯍꯥꯏꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅ ꯈꯜꯂꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯄꯨꯁꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯄꯣꯂꯤꯁꯤꯗꯁꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯇꯥꯟꯅꯔꯀꯥꯟꯗ ꯃꯗꯨ ꯊꯝꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯂꯝ ꯃꯄꯨꯊꯣꯛꯁꯦ ꯀꯔꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯃꯥꯟ ꯃꯥꯟꯅꯕ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯗꯨ ꯇꯧꯔꯒ ꯑꯗꯒꯤ ꯀꯞꯄꯒ ꯇꯧꯔꯝꯕ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯂꯩꯕ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯏꯚꯟ ꯕ꯭ꯔꯥꯏꯠ ꯐꯤꯂꯝ ꯉꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯈꯤ ꯃꯇꯝꯗ ꯕ꯭ꯔꯥꯏꯠ ꯐꯤꯂꯝ ꯑꯗ ꯇꯥꯃꯣ ꯆꯥꯟꯒꯤꯁꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯐꯥꯎꯔꯝꯃꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯁꯨ ꯑꯗꯨꯝ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯐꯤꯂꯝ ꯄꯨꯊꯣꯛꯄ ꯃꯥꯁꯨ ꯂꯦꯞꯈꯤꯕ ꯁꯨꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯂꯩꯔꯛꯇꯕ ꯑꯗꯨꯒ ꯑꯅꯧꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯃꯌꯥꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯏꯔꯥꯡꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯅꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯅꯔꯛꯄꯒꯤ ꯃꯔꯝ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯏꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯁꯨ ꯑꯗꯨꯒ ꯗꯤꯔꯦꯛꯇꯔꯁꯤꯡꯁꯨ ꯌꯦꯡꯕꯤꯔꯒꯅꯤ ꯐꯤꯂꯝ ꯃꯄꯨꯊꯣꯛꯁꯦ ꯀꯔꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯦꯟꯁꯤꯗꯒꯤ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯁꯤ ꯀꯗꯧꯔꯣꯝꯗ ꯄꯨꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏꯅ ꯈꯜꯂꯤ ꯏꯄꯨꯒꯤ ꯃꯣꯠꯇ ꯃꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯥꯔꯜ ꯁꯤꯅꯦꯃꯥ ꯁꯤ ꯌꯦꯡꯕꯒꯤ ꯍꯦꯕꯤꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯗ ꯂꯣꯏꯅ ꯂꯩꯌꯣ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯋꯥꯔꯜ ꯁꯤꯅꯦꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯁꯤꯒꯤ ꯃꯍꯥꯎ ꯈꯪꯉꯕ ꯃꯤꯗꯅ ꯃꯗꯨꯒꯤ ꯃꯍꯥꯎꯗꯣ ꯇꯣꯡꯉꯒ ꯆꯠꯄꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯌꯥꯝꯅ ꯈꯔ ꯆꯝꯕ ꯊꯥꯛ ꯋꯥꯔꯤ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯂꯩꯔꯤ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯐꯤꯂꯝ ꯃꯦꯀꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯤꯂꯝ ꯈꯨꯕꯨꯊꯣꯛꯁꯦ ꯈꯣꯡꯉꯒ ꯃꯍꯥꯎ ꯑꯃ ꯆꯦꯟꯖ ꯇꯧꯅꯕ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄꯨꯊꯣꯛꯏꯕ ꯋꯥꯔꯤ ꯃꯆꯠꯁꯦ ꯃꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯝ ꯇꯧ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯌꯦꯕ ꯃꯁꯤ ꯆꯨꯅꯔꯛꯑꯣꯏꯕ ꯑꯗꯨ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯄꯨꯊꯣꯛꯏꯕ ꯐꯤꯂꯝ ꯃꯈꯜꯁꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝꯗ ꯌꯦꯡꯍꯟꯕ ꯌꯥꯕꯒꯤ ꯐꯤꯂꯝ ꯍꯪꯒꯠꯅ ꯌꯦꯡꯕꯗ ꯑꯍꯟꯁꯤꯡꯅ ꯇꯧꯔꯤꯕ ꯐꯤꯂꯝꯗꯨ ꯐꯖꯩꯒ ꯐꯖꯗꯦꯒ ꯌꯥꯝ ꯍꯥꯏꯅꯕ ꯌꯥꯎꯏꯀꯣ ꯑꯦꯋꯥꯔꯗ ꯐꯪꯂꯀꯥꯟꯗꯗꯤ ꯃꯌꯥꯝꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯩꯌꯦꯕ ꯀꯔꯤꯗꯨꯅꯣ ꯑꯁꯤꯗ ꯑꯦꯋꯥꯔꯗ ꯐꯪꯉꯤꯁꯦ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯐꯖꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣꯁꯦ ꯑꯩꯈꯣꯏꯁꯨ ꯈꯟꯊꯔꯒ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯍꯦꯛ ꯐꯥꯒꯤ ꯇꯧꯋꯦꯕ ꯕꯣꯂꯤꯋꯨꯗꯀꯤ ꯑꯗꯩ ꯏꯪꯂꯤꯁꯀꯤ ꯆꯨꯝ ꯐꯥꯔꯝ ꯆꯥꯕ ꯅꯨꯄꯤ ꯃꯌꯥꯝꯅ ꯊꯦꯛꯇꯔꯗ ꯁꯥꯕ ꯖꯒꯣꯏꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯐꯤꯖꯦꯠ ꯑꯗꯒꯤ ꯍꯥꯞꯆꯤꯟ ꯈꯣꯠꯆꯤꯟꯗꯅ ꯁꯦꯝ ꯁꯥꯗꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯀꯗꯥꯏ ꯅꯨꯡꯉꯥꯏꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯑꯣꯏꯔꯔꯣꯏꯗꯧꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯑꯃ ꯂꯩꯖꯔꯤꯑꯕ ꯃꯣꯏꯅ ꯉꯝꯃꯣꯏꯗꯧꯕ ꯃꯣꯡ ꯍꯥꯗꯕ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯏꯪ ꯇꯞꯄ ꯑꯩꯈꯣꯏꯒꯤ ꯃꯨꯞꯃꯦꯟꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯁꯦꯕ ꯃꯣꯏꯗ ꯃꯗꯨ ꯉꯛꯅ ꯌꯦꯡꯍꯟꯁꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯃꯄꯨꯊꯣꯛꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯕꯣꯂꯤꯋꯨꯗꯀꯤ ꯃꯇꯧ ꯇꯝꯗꯕ ꯍꯣꯂꯤꯋꯨꯗꯀꯤ ꯃꯇꯧ ꯇꯝꯗꯕ ꯃꯅꯤꯄꯨꯔꯤꯅꯦꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯐꯅ ꯄꯤꯛ ꯊꯜꯂꯕ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗꯗꯤ ꯁꯨꯝ ꯎꯗꯅ ꯂꯩꯕ ꯄꯣꯠꯅꯤ ꯀꯥꯏꯅ ꯈꯟꯖꯕ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯋꯥꯡꯃꯗꯗꯤ ꯌꯥꯝ ꯉꯛꯅ ꯌꯥꯝ ꯐꯖꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯉꯒꯗꯤ ꯑꯩꯈꯣꯏꯁꯤ ꯍꯤꯡꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯑꯩꯁꯨ ꯐꯤꯂꯝ ꯃꯦꯀꯔꯅꯤ ꯐꯤꯂꯝ ꯐꯣꯔꯝꯗꯁꯨ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡꯗ ꯅꯣꯛꯅꯤꯡꯉꯦꯕ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯤꯂꯝꯁꯦ ꯑꯦꯅꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃ ꯊꯥꯔꯨ ꯀꯥꯟꯗ ꯊꯛ ꯊꯦꯡꯕꯗ ꯁꯤꯗꯤ ꯀꯣꯔꯤꯌꯥꯒꯤ ꯆꯦꯅꯦꯜꯅꯤꯅꯦ ꯁꯤꯗꯤ ꯆꯥꯏꯅꯤꯁꯀꯤꯅꯤ ꯁꯤ ꯐꯤꯂꯝꯁꯤꯗꯤ
Taiwan gini city friends gini like that mai don akhoi gi su film ji yang kan da Manipuri nes oi ba sai kun ta ba don mai don masidai da akhoi Tom TV akhoi gi Times of Manipur private satellite channel sina su achobu thodang lojage maruna akhoi 42 countries da hodi yengi banina film forum gi site gi su akhoi gi management kangbu ga tanara kana kamai do na premier show amukta da pithri pum si yengan ba yabagi khudong chabdu leirabnina madu khanara kanda forum ge site ge su aduga leiba film producers sing aduga makers sing aduga directors sing ga punna phaminara kanda amutang akhoi gi channel ge site ge su kai toba akhoi gi chairman leiba board of director lei sing duk tana ja kana tawjage matam su lei silei puro electric da akhoi ngasi gi pause sing da karam karam puro pause sing phongi ba ge aduda ipu su filmmaker amoina society si kai toribasingda kari wakhulun phongdok bo yabage do adugi tanja do lojage maroina Shanghai Express ta chauna phonge civil secretariat dolai thabium so thobal project mikhal mangda loshina bo honari chief minister phongdok bo leire aduga Manipur University gi inquiry maroina smart class 20 supply problem sing haktheng na yengchin gedo ha bo phuma chauna phonge aduga maroina MP local area development scheme gi thabak sing mapandagi khoi center gi MP sing laktuna yengchin lagaduri ha pausi khoi gi Shanghai Express na phonge pona phom pause da Manipur Shanghai festival da USA gi ambassador Thailand gi princess saru jagaduri ha ba chief minister na phongdok bo leire aduga Shanghai festival gi souvenir base rang launch tokre Indo Myanmar ngam khagi wathok Howland Phai village Myanmar da pithok bagi ayaba pi khrabra haibagi chingnaba leire ha ba khunja singi wafum leire aduga traffic ki akan ba cheching thorang lokhoi kaduri ha pausi pona phom pau ge da chauna phonge aduga ireibak pause da akhoi Manipur gi nipi singna iyong phi chakot hanaba amadi mulhan dana ba thodang loduna lakdi haiba akhoi gi speaker khem chana phongdok wafum yawre Shanghai festival pangtholngi da ban blockade tobiganu thobal dolai thabi project civil secretariat losilgani haiba akhoi chief minister phongdok wafum sid yawre aduga akhoi Ichel Express ta phongdoi basi ngamkhai resurvey toduna aseng ma khangandri phawba holen phaida nongna chare ba yum sing hongdok khiroi haiba kunja sing wafum yawre festival festival yengba lakpa singbu taram no oktuna yumda lakpa singda akhoi michok mi akhoi gi miyok michan phajabadu ucheba chief minister phongdok wafam SL Express yawre sanalai bakta Shanghai festival da yawgada ba foreign dignitary sing confirm tore mapal lebak khakta dagi stol chamaga nifu hangadur haiba chief minister phongdok wafam yawre state da gender policy sembagi tangai fadaba leire haiba Manipur State Commission for Women gi chairperson phongdok wafam yawre aduga Hoilan Pauda CM Mikhal Mamangda Anova Civil Secretary Saba Lushina Bahonari Hum Yaure Malemgi Amata the Pidriba INBAP NBA World Ambassador Mingtol Santi Kumar da Peak Hum Sia Mitimsa Sita Yaure Hoilan Pauda Aduga Narol Githodangda Parliament Election Mamangda Dolai Tabi Tobal Project Amasung Secretary Lushina Pandam Tamleba CM Hum Yaure Indo Memagilam on Tok Triba Zagada Yum Sajandanaba Memana Kangala Hum Si Naron Thodang Yaure Lakchani wafum dia koi laliba tang kun mathoshi dagi koi Shanghai festival se hodore chahi khuding ge koi Shanghai festival se pangthog lai festival se pangthok bagi wahan thok se kari ne na khali pu da masina he na haji ton ton ba foreign delegate me am su lakne ha ba CM na wafum thamme swais da ipu ge report kai li se ham bagi jina suma haibi ki ba makok dagi ko akhoi gi Manipur da politician sing sina magi achievement haigadra even adu tawgi ada tawgi na sum haibagi wafam mayam sum toina dum thengnaba khana naina budasu haiba mayam sing akoi ju filmmaker ba oina akoi ju khonai ji yeng bane akoi si lam amada expert natraga su chaw yeng na agi khonai ji bu yeng jaba misakti akoi su amadi oijabani ala sumai do na politician sing sina hainabagi culture se masi Chanaraga Zuko, India does Mathak Mayam Hainiko, Masigi Moman, Akuzu Manipu, Haibagi, Culture Mayam, Sima, Akuta Tanning Di, Masigi, Torpa Tabukna, Adum Masi Lopayava, not yet knowing Hangado. Had some Oziakan Uzavada, BJP or Congress key, Riva Mayam Singsi. Toriva Tabugna, Sina Oidavangi. Sina wachumba ngangi yese mayamna khang doba yam chume adom phum duma Shanghai festival gi matang je Shanghai festival gi matang sima yamna masi yamna nungai maramdi akhoi si pithibhi haiba leimai si da akhoi gi sak mongloi chi ngak thane ba khoi na husi leiri ba mayam sing si akhoi na western lom da sum wakhal ji sum
ꯊꯝꯕꯒꯤ ꯑꯁꯣꯏꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯣꯝꯂꯣꯝꯗ ꯅꯣꯡꯄꯣꯛꯂꯣꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯛꯄꯒꯤ ꯊꯕꯛꯁꯦ ꯃꯁꯤꯃ ꯒꯣꯔꯃꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯁꯤꯃ ꯌꯥꯝ ꯐꯩ ꯑꯗ ꯑꯩꯅ ꯑꯃꯨꯛꯇꯪ ꯄꯟꯖꯅꯤꯡꯕ ꯑꯃꯇꯪꯅ ꯉꯁꯥꯏ ꯁꯤꯑꯦꯝꯅ ꯁꯤꯚꯤꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯃ ꯁꯦꯝꯕꯒꯤ ꯍꯨꯏꯅ ꯄꯥꯎꯗꯝ ꯑꯃ ꯃꯁꯤꯃꯒꯤ ꯂꯥꯛꯑꯦꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯉꯁꯤꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯕꯁꯤ ꯃꯁꯤꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤꯒꯤ ꯃꯍꯥꯎꯁꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯤꯌꯥꯝꯗ ꯈꯪꯉꯛꯑꯀꯥꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯐꯤꯂꯝ ꯃꯦꯀꯔ ꯑꯃ ꯑꯣꯏꯅꯀꯣ ꯃꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯋꯥꯐꯝ ꯑꯃ ꯃꯈꯥ ꯇꯥꯅ ꯂꯥꯛꯁꯤꯟꯅꯁꯦ ꯃꯇꯝꯁꯨ ꯂꯩꯁꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 8 ꯂꯦꯞꯄꯨꯔꯕ 9 ꯂꯦꯞꯄꯨꯔꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜꯒꯤ ꯋꯥꯐꯝꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯌꯦꯜ ꯕꯦꯁꯤꯁꯇ ꯇ꯭ꯔꯥꯏ ꯇꯧꯕ ꯍꯧꯔꯦ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯗ ꯈꯔ ꯑꯩꯈꯣꯏ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 4 ꯋꯤꯂꯔ ꯊꯧꯕꯁꯤꯡꯅ ꯑꯩꯈꯣꯏ ꯁꯤꯠ ꯕꯦꯜ ꯐꯥꯗꯕ ꯑꯗꯨꯒ 2 ꯋꯤꯂꯔꯁ ꯊꯧꯕꯁꯤꯡꯅ ꯑꯩꯈꯣꯏ ꯍꯦꯜꯃꯦꯠ ꯎꯞꯇꯕꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯏꯔ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯅꯣ ꯍꯦꯜꯃꯦꯠ ꯅꯣ ꯄꯦꯇ꯭ꯔꯣꯜ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯃꯥꯏ ꯄꯥꯛꯅ ꯑꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯌꯥꯎꯅ ꯃꯔꯨꯑꯣꯏꯅ ꯃꯁꯤ ꯑꯍꯣꯡꯕ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯄꯤꯄꯜꯗ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯗꯣꯛꯄ ꯂꯩ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡꯅ ꯈꯜꯂꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯄꯤꯄꯜꯁꯤꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯔꯤꯕ ꯃꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ರೆ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯗꯤ ꯑꯐꯕ꯭ꯔꯥꯅ ꯈꯜꯂꯤ ꯏꯄꯨꯗ ꯀꯔꯤ ꯃꯣꯠꯂꯤꯁꯤ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯗꯗꯤ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯐꯅ ꯐꯔꯕꯐꯥꯎꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯔꯣꯏ ꯃꯁꯤ ꯑꯣꯏꯔꯣꯏꯗꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯦ ꯏꯝꯐꯥꯜꯒꯤ ꯃꯌꯣꯟꯁꯤꯗ ꯈꯔ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯌꯥꯕ ꯑꯁꯤ ꯇꯧꯗꯕꯤꯗ ꯄꯨꯂꯞ ꯇꯥꯁꯜꯂꯒ ꯂꯩꯌꯦꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯈꯔ ꯈꯥꯏꯗꯣꯛꯇ꯭ꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯔꯣꯏꯕ ꯁꯝꯅ ꯍꯥꯏꯔꯕ ꯑꯣꯚꯔ ꯕ꯭ꯔꯤꯖꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯈꯜꯂꯝꯃꯦ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯃꯁꯤꯅ ꯊꯕꯛꯇꯤ ꯃꯌꯥꯝ ꯑꯃ ꯇꯧꯗꯅ ꯍꯧꯖꯤꯛ ꯐꯔꯤꯕꯅꯤꯀꯣ ꯁꯤꯗꯩꯗ ꯃꯍꯥꯔꯅꯤ ꯊꯣꯡꯁꯤꯗ ꯄꯟꯅ ꯆꯠꯄ ꯌꯥꯔꯝꯗꯕꯗꯨꯃꯗꯤ ꯐꯈ꯭ꯔꯕꯅꯦꯕ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯁꯨ ꯐꯈ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯃꯌꯣꯟꯁꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯌꯣꯠ ꯌꯣꯟꯕꯒꯤ ꯑꯣꯏꯒꯦꯔꯥ ꯐꯤ ꯌꯣꯟꯕꯒꯤ ꯑꯣꯏꯒꯦꯔꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯗꯩ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯜꯂꯛꯄ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯜꯂꯛꯄ ꯑꯗ ꯃꯌꯥꯝꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯤꯕ ꯀꯩꯅꯣ ꯁꯤꯕꯥꯏꯁꯤꯡ ꯇ꯭ꯔꯥꯐꯤꯛꯀꯤ ꯃꯌꯥꯝꯁꯤꯡꯁꯨ ꯃꯣꯏꯁꯨ ꯋꯥꯕ ꯑꯩ ꯃꯁꯤ ꯑꯗꯨꯝ ꯋꯥꯈꯤꯅꯦꯅ ꯈꯜꯂꯦ ꯈꯔ ꯁꯤꯁꯇꯦꯝꯁꯦ ꯈꯔ ꯆꯦꯟꯖ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯄꯥꯔꯀꯤꯡꯁꯤ ꯐꯖꯕ ꯑꯃ ꯁꯥꯗ꯭ꯔꯒꯁꯨ ꯌꯥꯔꯣꯏꯅ ꯈꯜꯂꯤ ꯆꯨꯝꯃꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁ ꯈꯛꯇꯗ ꯀꯟꯐꯥꯏꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯗꯤꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯇꯧꯊꯣꯛꯑꯀꯥꯟꯗ ꯏꯝꯐꯥꯜ ꯏꯁꯇꯁꯨ ꯖꯒꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯔꯀꯥꯟꯗ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯁꯤꯁꯇꯦꯝꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯁꯨ ꯑꯣꯏꯁꯤꯟꯅꯕ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯏꯄꯨ ꯉꯁꯤꯄꯨꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯛ ꯉꯁꯤ ꯑꯗꯨꯒꯨꯝꯕ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯂꯦꯡꯕꯤꯔꯛꯇꯅ ꯏꯄꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯐꯤꯂꯝꯒꯤ ꯇ꯭ꯔꯦꯟ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯁꯤꯌꯔ ꯇꯧꯃꯤꯟꯅꯗꯅ ꯈꯟꯅꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯏꯄꯨꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ